ꯄꯨꯡꯁꯦ 1:48 ꯇꯥꯔꯦ ꯀꯞ ꯅꯨꯗꯜ ꯆꯥꯔꯒ ꯈꯥꯡꯉꯤ ꯂꯥꯝꯃꯟꯁꯤꯗꯣ ꯇꯨꯝꯅꯤꯡꯅ ꯏꯁꯩ ꯀꯟꯁꯥꯔꯠꯁꯤ ꯅꯨꯡꯉꯥꯏꯕ꯭ꯔꯣ? ꯅꯨꯡꯉꯥꯏꯌꯦ ꯃꯪꯂ ꯇꯥꯏꯕꯪꯂ ꯈꯪꯗꯦ ꯑꯩ ꯈꯣꯡꯖꯣꯝ ꯌꯧꯔꯦ ꯗꯨꯀꯥꯟ ꯑꯃꯈꯛ ꯍꯥꯡꯉꯝꯕꯩꯗꯨ ꯀꯞ ꯅꯨꯗꯜꯁ. ꯍꯥꯏ ꯃꯌꯥꯝ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯗꯤ ꯃꯃꯥꯡ ꯆꯍꯤ 2025ꯀꯤ 29 ꯗꯤꯁꯦꯝꯕꯔ ꯅꯨꯃꯤꯠꯁꯤꯗ ꯏꯂꯥꯡ ꯀꯥꯡꯄꯣꯛꯄꯤ ꯑꯗꯨꯒ ꯋꯥꯡꯉꯨ ꯆꯠꯂꯨꯕꯒꯤ ꯚꯤꯗꯤꯑꯣ ꯑꯣꯏꯗꯣꯏꯅꯤ. ꯌꯥꯝꯅꯁꯨ ꯋꯥꯕ ꯖꯔꯅꯤ ꯑꯣꯏꯕꯀꯣ ꯅꯨꯃꯤꯠꯇꯣ. ꯑꯩ ꯏꯃꯥꯟꯅꯕꯒ ꯆꯠꯂꯒ ꯅꯝꯈꯤꯕꯒꯤ ꯚꯤꯗꯤꯑꯣ ꯑꯣꯏꯗꯣꯏꯅꯤ. ꯑꯗꯣ ꯃꯥꯅ ꯅꯝꯕꯤꯔꯛꯄꯅꯤ. ꯌꯥꯝꯅꯁꯨ ꯋꯥꯕ, ꯂꯝꯕꯤꯁꯨ ꯌꯥꯝ ꯐꯠꯇꯕ, ꯂꯝꯕꯤꯁꯦ ꯂꯣꯏꯔꯦ, ꯒꯥꯔꯤꯁꯦ ꯀꯣꯔ ꯈꯦꯠꯂ ꯆꯠꯂꯤꯀꯣ. ꯑꯗꯨꯒ ꯍꯜꯂꯛꯄꯗ ꯆꯥꯛ ꯂꯥꯝꯕꯒꯤ ꯅꯨꯗꯜꯁꯀ ꯆꯥꯕꯒꯤ ꯈꯣꯠꯄꯒꯤ ꯌꯥꯝ ꯅꯨꯡꯉꯥꯏꯈ꯭ꯔꯖꯥꯠꯅꯤ. ꯎꯏꯔ ꯊꯧꯔ ꯂꯥꯛꯏꯅꯦꯕꯀꯣ. ꯍꯟꯗꯛ ꯃꯔꯛꯇꯤ ꯇꯨꯝꯁꯤꯠꯁꯨ ꯈꯔ ꯐꯥꯗ꯭ꯔꯦ, ꯅꯣꯡꯉꯥꯜꯂꯝꯗꯥꯏ ꯉꯥꯛꯇ ꯍꯜꯂꯛꯄꯅꯤꯅꯀꯣ. ꯑꯗꯨꯗꯨꯒꯤ ꯑꯗꯨꯝ ꯁꯨꯝ ꯃꯦꯃꯣꯔꯤ ꯑꯣꯏꯅꯕꯅ ꯋꯥꯡꯉꯨꯒꯤꯁꯤ ꯃꯤ ꯌꯥꯝ ꯌꯥꯝꯕꯀꯣ. ꯑꯗꯨꯒ ꯏꯂꯥꯡ ꯀꯥꯡꯄꯣꯛꯄꯤ ꯃꯤ ꯌꯥꯝꯗꯦ. ꯑꯗ ꯋꯥꯡꯉꯨꯗ ꯊꯪꯅ ꯗꯦꯠ 30ꯗꯁꯨ ꯆꯠꯄꯅꯦ. ꯑꯗꯨ 30ꯒꯤꯗꯤ ꯌꯥꯎꯖꯗ꯭ꯔꯦ. ꯗꯦꯠ 29ꯒꯤꯗꯣ ꯀꯩꯅꯣ ꯇꯧꯔꯒ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯗ ꯍꯜꯂꯛꯈꯤꯕꯒꯤ ꯑꯗꯨꯝ ꯃꯌꯥꯝꯅ ꯏꯟꯇꯔꯦꯁ ꯌꯥꯎꯅ ꯇꯥꯕꯤꯕ, ꯑꯗꯨ ꯚꯥꯏꯞꯁꯇꯣ ꯃꯤ ꯌꯥꯝ ꯌꯥꯝꯕ ꯍꯥꯏꯇꯥꯔꯦ. ꯑꯗꯨꯗꯨꯒ ꯑꯗꯨꯝ ꯌꯦꯡꯍꯜꯂꯛꯀꯦꯅ, ꯇꯦꯟꯇꯛꯅ ꯌꯦꯡꯍꯜꯂꯛꯀꯦꯅ ꯁꯦꯝꯖꯔꯛꯄꯅꯤ ꯃꯌꯥꯝ. ꯑꯗꯨꯗꯤ ꯄꯨꯟꯅ ꯌꯦꯡꯃꯤꯟꯅꯔꯁꯤꯀꯣ ꯃꯌꯥꯝ. ꯏꯁꯩꯕꯨꯗꯤ ꯍꯥꯟꯅ ꯇꯥꯔꯝꯃꯅꯤ, ꯑꯗꯨꯝ ꯇꯥꯔ ꯂꯩꯔꯕꯅꯤ. ꯑꯗꯨ ꯃꯣꯏꯒꯤ ꯏꯟꯇꯔꯦꯁꯇꯣ ꯑꯗꯨꯗꯣ ꯑꯣꯏꯅ ꯌꯦꯡꯃꯤꯟꯅꯁꯤꯀꯣ. ꯎꯏꯁ ꯅꯨꯡꯉꯥꯏꯍꯦ ꯂꯝꯕꯤꯁꯤꯗꯤ. ꯆꯥꯛ ꯈꯤꯇꯪ ꯆꯥꯛꯄꯁꯨ ꯂꯣꯏ ꯇꯨꯝꯈ꯭ꯔ ꯃꯥꯜꯂꯦ ꯂꯝꯕꯤꯁꯦ. ꯅꯣꯡꯃꯩꯗꯣꯡ ꯍꯦꯜꯂꯦꯀꯣ. ꯂꯣꯡ ꯗ꯭राꯏꯚꯀꯤ ꯂꯝꯕꯤꯗꯨꯗꯤ ꯅꯝꯖꯍꯧꯗ꯭ꯔꯦꯀꯣ, ꯅꯪꯅꯕ ꯊꯧꯕꯅꯤꯅ. ꯂꯝꯕꯤꯁꯦ ꯁꯤ ꯌꯧꯔꯛꯄꯗ ꯈꯤꯇꯪ ꯇꯞꯊꯕꯁꯤꯗ ꯑꯗꯨꯝ ꯈꯨꯠ ꯅꯥꯝꯃꯅ ꯊꯧꯕꯁꯨ ꯌꯥꯏꯗꯅ ꯂꯝꯕꯤꯁꯦ ꯅꯝꯖꯔꯛꯄꯅꯦ. ꯂꯝꯕꯤꯁꯦ ꯁꯤ ꯍꯞꯇꯥ ꯑꯃ ꯊꯧꯔꯗꯤ ꯁꯥꯔꯚꯤꯁꯤꯡ ꯑꯃꯨꯛ ꯇꯧꯊꯣꯛꯄꯤꯕ. ꯒꯥꯔꯤꯁꯨꯅꯤ ꯃꯤꯁꯨꯅꯤ, ꯁꯥꯔꯚꯤꯁꯤꯡ ꯑꯃꯨꯛ ꯇꯧꯊꯣꯛꯄꯤꯕ, ꯅꯠꯇ꯭ꯔꯗꯤ ꯈ꯭ꯋꯥꯡ ꯂꯣꯏ ꯌꯥꯎꯈꯤꯅꯤ. ꯌꯥꯝ ꯅꯨꯡꯉꯥꯏ. ꯂꯣꯏꯔꯦꯍꯦ, ꯒꯥꯔꯤꯅ ꯅꯦꯝꯕꯅꯤ. ꯌꯧꯗꯣꯔꯦ. ꯃꯤꯅꯤꯠ 8 ꯃꯨꯛꯇ ꯉꯥꯏꯔꯦ. ꯃꯤꯅꯤꯠ 8ꯁꯦ ꯑꯩꯈꯣꯏꯅ ꯇꯥꯛꯈ꯭ꯔꯦꯅꯦꯍꯦ. ꯏꯁꯩꯗꯤ ꯇꯥꯔꯦꯍꯦ. ꯏꯁꯩ ꯇꯝꯖꯟ ꯃꯐꯝꯁꯦ. ꯃꯤꯗꯤ ꯉꯥꯎꯕ ꯍꯟꯗꯣꯔꯦ. ꯅꯪꯗꯤ ꯀꯩꯗꯧꯔꯤ? ꯒꯥꯔꯤ ꯊꯧ. Next. No, 미디 ngau 한 그래. 미디 ngau 한 그래. ꯅꯪꯗꯤ ꯉꯥꯎꯈꯤꯔꯣꯏꯗ꯭ꯔꯣ? ꯃꯤ ꯑꯍꯟ ꯉꯥꯎꯕꯖꯕꯕꯨ ꯃꯁꯤꯁꯨ
ꯃꯥꯄꯜꯅ ꯀꯣꯏꯁꯤꯜꯂꯤꯕꯤ ꯆꯤꯡꯃꯤ ꯇꯝꯃꯤꯒꯤ ꯍꯧꯔꯛꯐꯝꯅꯤ ꯐꯨꯔꯨꯞ ꯀꯌꯥꯒꯤ ꯍꯨꯟꯗꯐꯝꯅꯤ ꯖꯒꯣꯏ ꯏꯁꯩ ꯁꯥꯟꯅꯕꯅ ꯁꯛꯄꯨ ꯇꯥꯛꯄ ꯂꯝꯅꯤ ꯃꯅꯤꯄꯨꯔ 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 ꯄꯨꯟꯁꯤꯒꯤ ꯑꯍꯥꯟꯕ ꯈꯣꯡꯗꯥꯖꯕ ꯈꯨꯡꯒꯪ ꯑꯃꯈꯛꯅꯤ ꯉꯁꯤꯒꯤ ꯂꯝꯗꯝꯁꯦ ꯑꯗꯣ ꯑꯗꯨꯝ ꯃꯃꯥꯡꯗꯕꯨꯗꯤ ꯁꯤꯗ ꯑꯗꯨꯝ ꯂꯥꯜꯂꯦꯕꯀꯣ ꯑꯗꯣ ꯆꯪꯉꯛꯄ ꯁꯤꯒꯤ ꯈꯨꯟꯁꯤꯅ ꯁꯤꯅꯤ ꯑꯗꯣ ꯑꯩ ꯀꯩꯝ ꯈꯪꯗꯦꯕ ꯂꯥꯡꯃꯩꯗꯣꯡ ꯑꯗꯨ ꯁ꯭ꯇ꯭ꯔꯦꯠꯇ ꯀꯩꯀꯥꯗꯤ ꯑꯗꯨꯝ ꯈꯪꯕ ꯑꯗꯣ ꯉꯁꯤꯒꯤ ꯂꯝꯗꯝꯁꯤꯗꯤ ꯉꯁꯤꯅ ꯑꯍꯥꯟꯕ ꯑꯣꯏꯗꯣꯏꯅꯦ ꯑꯗꯣ ꯑꯍꯥꯟꯕꯒꯤ ꯏꯁꯩꯁꯤꯗꯤ ꯏꯪꯁꯨ ꯏꯪꯉꯦ ꯑꯏꯪꯕ ꯃꯔꯛꯁꯤदा ꯃꯆꯥ ꯃꯁꯨ ꯀꯌꯥꯕꯨ ꯀꯥꯏꯗ ꯁꯣꯏꯈꯤꯒꯗꯒꯦ ꯍꯥꯏꯅ ꯉꯥꯛꯄꯤ ꯁꯤꯟꯕꯤꯔꯤꯕ ꯏꯃꯥ ꯁꯛꯂꯕꯤ ꯄꯥꯕꯨꯡ ꯁꯛꯂꯕ ꯃꯌꯥꯝꯁꯤꯡꯗ ꯍꯥꯟꯅ ꯑꯩ ꯏꯁꯩꯁꯦ ꯗꯦꯗꯤꯀꯦꯠ ꯇꯧꯖꯒꯦ ꯑꯣꯖꯥ ꯇꯤꯖꯦꯟꯗ꯭ꯔ ꯄꯥꯕꯨꯡ ꯇꯤꯖꯦꯟꯗ꯭ꯔꯅ ꯁꯛꯆꯕ ꯏꯁꯩ ꯅꯨꯖꯥ ꯀꯅꯥꯒꯤ ꯏꯁꯩꯗꯣ ꯍꯥꯟꯅ ꯑꯩ ꯈꯨꯗꯣꯜ ꯇꯝꯖꯒꯦ ꯀꯥꯟꯗ ꯂꯣꯏꯒꯗꯕꯅꯣ ꯈꯪꯗꯦꯅ ꯑꯗꯨꯅ ꯍꯤꯡꯂꯤꯉꯩꯗ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯍꯤꯡꯃꯤꯟꯅꯕ ꯑꯩ ꯏꯁꯥꯃꯛꯁꯨ ꯆꯤꯡꯃꯤꯅꯤ ꯑꯗꯨꯕꯨ ꯉꯁꯤ ꯃꯌꯥꯝꯅ ꯑꯁꯨꯃꯥꯏꯅ ꯆꯪꯂꯛꯄ ꯀꯥꯟꯗ ꯈꯨꯕꯥꯛꯀ ꯍꯧꯅ ꯐꯨꯕꯤꯗꯅ ꯇꯧꯕꯗ ꯑꯩ ꯋꯥꯈꯜꯗ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯣ ꯀꯩꯝꯇ ꯀꯣꯏꯅꯗꯕꯤꯗ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯍꯤꯡꯃꯤꯟꯅꯁꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯁꯦ ꯑꯩ ꯊꯝꯖꯔꯒ ꯏꯁꯩꯁꯦ ꯍꯧꯖꯔꯒꯦꯀꯣ ꯍꯣꯏ ꯌꯥꯏ 이걸 비행기다먹다 매ම හවු කුබාම්දා අද මැසිගේ ලයින් ඇන්ඩ් සවුන්ඩ් ඉදමත් සු මෑම් හවුන කුබාම්දා
ชีวิตแยกลางดาค่อยมีชีวิตแยกลางดาอย่าเราเสียจีไว้รู้เร่ไว้รู้เร่จากกันนากีเจ็กลองโนเจ็กลองโนไปมาคุนิ่งนุ่งโมเลนุ่งโมเลปีนั้น 찾아키게
Bisa kaya na ito ba tayo? Puning pelamba. Yang sense of humor yang muang bakal ito ba tayo? Yang maki-blog YouTube di blog sehingga Manipur niya yang musiba musiba Maduga ni ithak ito sa isang pangkasunod uwi ka na lang multi-talented symbol of unity and peace is the Ko-Handsome Ko-Handsome di 가장 Thank you, thank you. Tidak apa. Betul kan jarak ya? Sesi holdingnya mana leksin diriba kau yang sang yau tak happy di luar segi leksin belum biar fakta mayam aku kubang terjadi ada segi light and sound ISS mabuk kita waktu semua aku kubang tengah loi hunting deh Zagoi shate pena sajkige tabal dem de yingsigo natirero kaja nangsu nuzamai to pena yingjakige
tao chỉ đời xa suốt đi cô chính mình mà anh phải để tao chỉ đời xa hết đi chính mình mà anh phải để tao chỉ đời xa suốt đi cô chính mình mà anh phải để nó khôi đi kia ra khôi ai sự đau nó khôi đi kia ra ngồi ra hay ta hoàn ra anh chung ta đi đi con thang ta tu ra ra công tan này na ta khôi đi ra ngồi ra hay ta hoàn ra anh chung ta đi đi con thang ta tu ra ra công tan này na đời hận mình để anh suy đổ giờ cuối cùng để nó xa dần ta đi về đó ta ra dù ra mai không để nó nhìn được gì lòng đồng con lấy khơi nồng khi là kia là nồng khi là đâu hay nó hay gì mà ta sẽ có tâm gì đâu lòng đồng con lấy khơi nồng khi là kia là nồng khi là đâu hay nó hay gì mà ta sẽ có tâm gì đâu đôi hận mình ghé cơ cuối xa thế khi đã xa thế ta chỉ
ꯊꯥꯖꯔꯤ ꯀꯣꯍꯦꯟ ꯁꯝꯒꯤꯗꯃꯛꯇ ꯑꯍꯧꯕ ꯈꯨꯋꯥꯡ ꯊꯥꯒꯠꯅꯤꯖꯒꯦ ꯄꯥꯇꯨꯃꯣꯡꯗꯒꯤ ꯄꯨꯡ Baru makai apa tak tu? ꯅꯠꯇꯦ ꯕꯥꯔꯣ ꯃꯈꯥꯏ ꯅꯠꯇ꯭ꯔꯦꯍꯦ ꯅꯪꯁꯨ ꯕꯥꯔꯣꯒ ꯃꯤꯅꯤꯠ ꯕꯥꯔꯣ Baru kau minit baru. ꯑꯁ Ay, lambi apa tu teman? Kau tahu tu ni semua. ꯀꯣꯛꯇꯣ ꯋꯤꯟꯗꯣꯗ ꯀꯣꯛꯇꯣ ꯋꯤꯟꯗꯣꯗ ꯊꯤꯟꯗꯣꯛꯑꯣ Tindu ka. ꯎꯔꯣ ꯑꯗꯨꯒ As. Tu 10 speed tani tahu ni je. Ude lambi. ꯑꯁ ꯅꯨꯡꯉꯥꯏꯔꯦ ꯑꯁꯤꯗ Ai la hai thung ꯃꯣꯏ ꯁꯣꯝꯗ Masih reflector do yang tahu tak ada. Itu semua mi le masih nungai tina ka. ꯄꯨꯡꯁꯦ 1:48 ꯇꯥꯔꯦ ꯀꯞ ꯅꯨꯗꯜ ꯆꯥꯔꯒ ꯈꯥꯡꯉꯤ ꯃꯤ ꯑꯃ. ꯁꯤꯗꯣ ꯇꯨꯝꯅ ꯇꯨꯝꯅꯤꯡꯅ ꯏꯁꯩ ꯀꯟꯁꯥꯔꯠꯁꯤ ꯅꯨꯡꯉꯥꯏꯕ꯭ꯔꯣ? ꯅꯨꯡꯉꯥꯏꯌꯦ ꯃꯪꯂ ꯇꯥꯏ ꯄꯪꯂ ꯈꯪꯗꯦ ꯑꯩ ꯈꯣꯡꯖꯣꯝ ꯌꯧꯔꯦ ꯗꯨꯀꯥꯟ ꯑꯃꯈꯛ ꯍꯥꯡꯉꯝꯕ ꯏꯇꯨ ꯀꯞ ꯅꯨꯗꯜꯁ ꯏꯁꯤꯡꯁꯨ ꯑꯁꯥꯗꯕ ꯏꯁꯤꯡꯁꯨ ꯁꯥꯗꯕ ꯍꯥꯎꯅ ꯆꯥꯕ꯭ꯔꯥ? ꯂꯨꯝꯐꯨ ꯂꯨꯝꯐꯨꯗꯤ ꯁꯥꯔꯤꯍꯦ ꯃꯤ ꯗꯨꯀꯥꯟ ꯃꯄꯨꯅ ꯏꯁꯤꯡ ꯑꯁꯥꯕ ꯍꯥꯞꯀꯦꯁꯨ ꯌꯥꯗꯦ ꯌꯥꯎꯔꯤ ꯍꯥꯏꯅ ꯆꯠꯈꯤꯗꯥꯏꯅꯦ. ꯆꯥꯛ ꯂꯥꯝꯃꯤ ꯍꯣꯏꯗ ꯂꯥꯝꯕꯗ ꯂꯣꯏ ꯍꯥꯎꯋꯦ ꯍꯥꯏꯗꯣ. ꯎꯄꯥꯏ ꯂꯩꯇꯦ ꯃꯌꯥꯝꯒꯤ ꯁꯦꯕꯥꯅꯤꯅ ꯑꯩꯈꯣꯏꯅ ꯑꯁꯨꯃꯥꯏꯅ ꯋꯥꯅ ꯍꯟꯈꯤꯕꯗꯨ ꯃꯣꯏꯅꯗꯤ ꯈꯪꯕꯤꯗꯦꯗꯣ. ꯈꯪꯗꯦ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯍꯜꯂꯤꯅꯦ. ꯌꯨꯝ ꯀꯔꯝ ꯀꯥꯟꯗ ꯌꯨꯝ ꯌꯧꯗꯣꯏꯅꯣ? ꯄꯨꯡ 2 ꯇꯥꯗꯣꯔꯦ 1:48 ꯍꯦꯟꯈ꯭ꯔꯦ. ꯑꯩꯅ ꯕꯖꯥꯔ ꯆꯠꯂꯨꯁꯤꯅ ꯄꯣꯠ ꯌꯣꯟꯕꯤ ꯃꯌꯥꯝ ꯊꯣꯛꯂꯛꯑꯝꯕꯅꯤ. ꯄꯣꯠ ꯌꯣꯟꯕꯤꯕꯨ ꯀꯛꯆꯤꯡꯗꯗꯤ ꯄꯣꯠ ꯌꯣꯟꯕꯤ ꯒꯥꯔꯤ ꯇꯣꯡꯍꯧꯔꯝꯅꯤ. ꯍꯣꯏ ꯐꯔꯦ ꯅꯪꯒꯤꯁꯨ ꯚꯤꯗꯤꯑꯣ ꯅꯝꯃꯤ ꯑꯩꯒꯤꯁꯨ ꯆꯥꯅꯉꯥꯏ ꯇꯧꯒꯦꯀꯣ ꯊꯝꯃꯒꯦ.